Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru eba pau Manipur hozik toliba irang asiki matang da khananaba National Youth Convention ama hozik Imphal da chathari Malebingi leba kaglona na Manipur ngasi World Suicide Prevention Day pangthokli niminini chatharakpa G20 lusima singi mipam ngasi New Delhi da loiragani amasung Morocco da hokiba irai nimita hakiba yuhada miyoi lising ani hena sire Manipur da hozik tokliba irang asigi matang da khananaba National Youth Convention ama hozik Manipur University da pangtokli mipam asi Manipur University Students Union musu na senbani convent asigi hiramna democracy dialogue and coexistence haibasini mipam asi ngarang degi hokibani ngasi aroiba numiki ahanba technical session da the way forward haibi hiram da khananenari maduda MLA Sheikh Nur Hassan North East Policy Institute के founder Rami Niranjan Desai, retired IS RK Nimai, social activist Asang Kasar yauna akang ahikya na saruk yari. World Suicide Prevention Day Manipur ngasi pangthokli numit asike palan thoram lamphai palta leba Indian Medical Association Honda hozik pangthokli thoram asi National Mental Health Program National Health Mission Manipur Indian Medical Association Manipur amasung Indian Psychiatric Society Manipur na punna shinbani nimit palan asike team di Creating Hope Through Action haibasini thoram adu the Health and Family Welfare gi Commissioner Sri Pradeep Kumar Jha yauna ate akhang he gyana saruk yari palan thoram asike mari lenena state level extempore speech competition amasu pangthokhi Kakching Zilla gi Palenda Central Force na chathaki ba thong gyaning taba phongtokpa National Highway gi economy blockade hangdokna ba honaba raise asik irang da mayum makai litraba singi damakta sarkar na yum sabiba lekhitraba miyoi sing tina sopa amasung kharadang sopa singda kheti peron piba raise asik disturb areas aneriba mafam singda thataru amagasu makhata na sangdokpana chingba yauna tongan tungwa maware kya raise gi mantri mandal gi mifam nangarang yana khre Imphal West, Imphal East amasung Kakching Jilla da ngasi ayupung mga digi numidang wairang pung taru fawa curfew komthokli Thawal Jilla da ayupung mga digi numidang pung nipal fawa curfew komthokli aduga Bistupur Jilla gi oina di ngasi ayupung mga digi nutul pung mga fawa curfew komthokli Longmai Student Union Tamil amasung Rongmai Naga Students Organization Manipur nonena raisa sta thokliba irang na maram oiduna mobile internet service ke athing baleriba ase komthok binana raisa sarkar da taksil lakli mobile internet thing ba asina maru oina mahiru sing da kodung cha da kaya mayong na hale maram aduna athuba matamda mobile internet service lehna ba look ani asina appeal tawrakli Russia gi Kazan sahar da pangthokiba 38 Super Kazan International Muslim Film Festival da Manipur gi Romi Meite da best direction ki mana pirakle festival asida Romi Meite na direction pi ki ba film ekwe gi yum utki bani festival asi tha asi gi manga digi mapan pawo satha ki bani masida tongan baleba ka dik khangala ba film kya su utki tabir ba pawasi Akasvani Imphal legini New Delhi da pangtholiba G20 summit yawbo lakpa malengi luchingba sinangasi ayu rajghata leba Mahatma Gandhi samadhi da leikatuna ikai khona ba utki G20 gi awang mata ke mifam gi ngasi aroiba nimita One Future haiba team da pangthokpa session da Pradhan Mantri Narendra Modi na sabapati ogini ngarang pangthokiba G20 gi mifam da Middle East fauduna Bharat tegi Europe yogata ba India Middle East Europe Corridor Project lokthokre malengi mukhok thongba luchingba sing adugi mamangda Forum of Partnership for Global Infrastructure and Investment gi makhada paikhatpa corridor adu Trans-African Corridor kalonena lokthokibani Bharat Brazil kha Africa amasung America gi luchingba kaya nangarang New Delhi da unaduna G20 da makoina punna paikhaminana ba yaba thapak kaya paikhaminana ba warep lokhi G20 luchingba sinamot amat oina yanakhiba New Delhi Declaration asi Bharat asi mai pakpaleba amani haina utle Inclusive growth ay nga sagi khal kaira pagamari lenana lakhut kadaba thaba amasung hakse gi lamda tengmang pina ba hengka dhan pina chingba wafam sing nangarang G20 New Delhi Declaration gi mapungoi ba wafam oikhi amatoi ba imung haiba mingthol gi makhada pangthoki ba G20 gi mipam gi anishiba session da declaration adu Pradhan Mantri Narendra Modi na lokthoki bani New Delhi da paumis da wangang bada mapan thoram Mantri Dr. S. Jaishankar na hai declaration adu da tungda awat apalaitana ba green development pack amasu yauri mangna hai luchimba sinna makal khudima ki terrorism bu yaning da ba phongdoki amasung masibu malengi santi amasung suraksa da singnarak pa khwairi ki chawba samasya ni haina yanakhi selth mantri Nirmala Sitaraman Navara ki G20 presidency makhada sel tungilam da lokhat pasing thaninga oiba thabak sing panki mangna hai sadasya lebak singna
multilateralism development banking sing hena papangal kankan hanap amasung World Bank ki sakti henkan hanaba punna honamina ba haiba yanakhi New Delhi Declaration ki mapung oibo wafum paladuna varaki G20 serpa Amitav Khan hai masigi mapung oiba pandam ase leba khudimangna amat oina pusina duna Green Development Pact amada midyang thamlakpa asini New Delhi dangarang pangthokiba G20 ki awang batha ke mifam da Bharat na Global Biofuel Alliance hodokre Pradhan Mantri Narendra Modi na alliance adu hodokibani tharmatu da America ke Rashtrapati Joe Biden Argentina ke Rashtrapati Alberto Fernandez Bangladesh ke Pradhan Mantri Sheikh Hasina Singapore ke Pradhan Mantri Lee Hsien Loong Brazil ke Rashtrapati Luis Esano Lula da Silva na chingba luchingba sing su sar yakhi Morocco da haukiba irai numiki athengba hingda Richter scale da taru dasmik ni pangi changde yor hakiba atu da sikiba migi masing lising ani henkre asiba masing hengalakpa yari mio lising ama chamri romna aso open nangle mi kanba kangbuna ate akai marakta asiba sing thiba amasung mi kanwegi thabakana chathari yor haraba adu na leba adu gi heritage ki oiba mafam ka yauna mal changkaya su amanga ta thon khre English wachama pan humpugi matung da thokpa khwaidi ke sathi reba yor habagi thokdo atuda maling leba ke ana tengbang pinna ba thorang tawna rakli yumthanari ba leba Al Jazeera na yana taba ke ka khrono duna hida langthak yauna tengbang gi polong ke pi ba hokre Pradhan Mantri Narendra Modi America ke Rashtrapati Joe Biden Britain ke Pradhan Mantri Rishi Sunak yauna maling luchimba ke yana yor haba atuda Morocco gi myo ke agi punsi mangki ba atuda thamoi shokna awaba phungro rakli Indian Space Research Organization ISRO gi Solar Mission Aditya L1 P3P gi akoi beda chatpa khongchat ki ahom suba orbita ngasi ayuk mai pangna changsin bangam khrei Andhra Pradesh ki hani gi Mukhyamantri Chandrababu Naidu Senja Thunjai gi case amaga mari lenena Raja Police na fakib adu bel bibina ba court petition ama file tawkhrei ma ngasi ayuk Vijayawada leba Anti Corruption Bureau court puthokhrei Meghalaya da Border Security Force na East Khasi Hills amasung West Zentia Hills ka tainaba antarjanti ki ngangkhai da mangakhoi lana Bangladesh da ainkain punana honaramba sasan marhudra taru kalhauba ngamle akang na papa oma phangbadagi marishuba amasung chama mufda hum sunjuba BSF Meghalaya Frontier ki kambuna ainkain lalon ba miwising adudagi sasan adu kalhauba ngambani Indian Meteorological Department Hari Goa Maharashtra Madhya Pradesh Andaman Nicobar Ithat Odisha Kerala amasung Tamil Nadu da yauna leba ki ate mafam sing da akan manong chugani hari Goa amasung Maharashtra da ngasi akan manong chugani Madhya Pradesh na hayang fabu akan manong chugani hari Bharat amasung Pakistan ngasi Asia Cup Cricket ki Super 4 class da Colombo gi Premadasa International Cricket Stadium da thenergani match asi var ki matam nungtil pung hum da sanagani ngarang khan sanki ba Super 4 class ki match da Sri Lanka na Bangladesh Puran kunmathoi da maiti ba pikhi New York ta pangthok pa US Open Tennis ki nupa gi singles final da Serbia gi Jovanovic amasung Russia gi Daniil Medvedev ka hayeng thenergani nupi gi singles final da US ki Coco Gauff ka Belarus ki Arina Sabalenka ka hayeng thenergani ngarang sanik ba semi final match da Daniil Medvedev na Spain gi Carlos Alcaraz pu Taret taruk ama ahum taruk ahum da aduga Novak Djokovic na America gi Ben Shelton bu taruk ani taret ahum da maiti ba piduna final changlakibani hoji aroi ba damaroi ba paw amuk hanna Manipur da hoji tholiba irang asigi matang da khanan na ba National Youth Convention ama hoji Imphal da chathari malengi leba ka galone na Manipur du sungasi World Suicide Prevention Day pangthokli Numinini chatharakpa G20 luchima singi mifunga si New Delhi da lorikani amasung Morocco da hokiba irai numita hakiba yuhada miyoi lising ani hena sire paulu zare